ꯄꯥꯎꯆꯦꯗ ꯌꯨꯝꯐꯝ ꯑꯣꯏꯕ ꯃꯔꯨꯑꯣꯏꯕ ꯄꯥꯎ ꯈꯔ ꯑꯞꯗꯦꯠ ꯇꯧꯖꯔꯤ꯫ ꯃꯅꯤꯄꯨꯔ ꯊꯨꯒꯥꯏꯅꯕ ꯗꯤꯃꯥꯟ ꯇꯧꯕ ꯃꯦ ꯇꯔꯥ ꯀꯔꯤꯒꯤ ꯀꯟꯈꯠꯄꯅꯣ ꯔꯟꯖꯤꯠ꯫ ꯃꯅꯤꯄꯨꯔꯗ ꯍꯧꯖꯤꯛ ꯊꯣꯛꯂꯤꯕ ꯏꯔꯥꯡ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯏꯝꯐꯥꯜꯗ ꯂꯩꯔꯝꯕ ꯀꯨꯀꯤꯁꯤꯡꯅ ꯆꯤꯡꯗ ꯂꯩꯔꯝꯕ ꯃꯩꯇꯩꯁꯤꯡꯅ ꯏꯝꯐꯥꯜꯗ ꯄꯨꯔꯛꯇꯨꯅ ꯃꯅꯤꯄꯨꯔ ꯃꯅꯨꯡꯗ ꯁ꯭ꯇꯦꯠ ꯑꯅꯤ ꯊꯣꯛꯄ ꯃꯥꯜꯍꯜꯂꯦ꯫ ꯌꯦꯜꯂꯣꯡꯃꯤꯁꯤꯡ ꯃꯁꯥꯒꯤ ꯃꯔꯝꯗ ꯔꯤꯐ꯭ꯌꯨꯖꯤ ꯑꯣꯏꯍꯜꯂꯦ꯫ ꯕꯤꯖꯦꯄꯤ ꯃꯤꯅꯤꯁꯇꯔ ꯑꯅꯤ ꯌꯥꯎꯅ MLA ꯇꯔꯥꯅ ꯃꯅꯤꯄꯨꯔ ꯊꯨꯒꯥꯏꯔꯒ ꯇꯣꯈꯥꯏꯕ ꯂꯩꯉꯥꯛ ꯇꯥꯜꯂꯕꯁꯨ ꯀꯔꯤꯒꯤ ꯀꯟꯈꯠꯂꯒ ꯊꯝꯕꯅꯣ ꯍꯥꯏꯅ MLA ꯀꯥꯡꯒꯨꯖꯝ ꯔꯟꯖꯤꯠꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ꯫ ꯃꯅꯤꯄꯨꯔ ꯂꯦꯖꯤꯁꯂꯦꯇꯤꯚ ꯑꯦꯁꯦꯝꯕ꯭ꯂꯤꯗ ꯉꯁꯤ ꯄꯨꯂꯤꯁꯀꯤ ꯗꯤꯃꯥꯟ ꯈꯟꯅꯕꯗ ꯀꯠ ꯃꯣꯁꯟ ꯄꯨꯈꯠꯂꯗꯨꯅ ꯍꯥꯏ ꯆꯤꯞ ꯃꯤꯅꯤꯁꯇꯔꯅ ꯍꯧꯖꯤꯛ ꯊꯣꯛꯂꯤꯕ ꯏꯔꯥꯡ ꯑꯁꯤꯒꯤ ꯃꯄꯨꯡ ꯑꯣꯏꯕ ꯍꯧꯔꯛꯐꯝ ꯑꯁꯤ ꯑꯃ ꯑꯃꯨꯛ ꯍꯥꯏ ꯇꯧꯗꯨꯅ ꯃꯤꯌꯥꯝꯗ ꯆꯃꯝꯅꯕ ꯄꯣꯛꯍꯜꯂꯦ ꯍꯥꯏꯅ ꯃꯔꯥꯜ ꯁꯤꯈꯤ꯫ ꯁ꯭ꯇꯦꯠ ꯑꯃꯒꯤ ꯆꯤꯞ ꯃꯤꯅꯤꯁꯇꯔ ꯑꯃꯅ ꯍꯥꯏꯕ ꯋꯥꯐꯝ ꯍꯥꯏꯕꯁꯤ ꯑꯣꯐꯤꯁꯤꯌꯦꯜ ꯑꯣꯏꯔꯕ ꯁ꯭ꯇꯦꯠꯃꯦꯟꯠꯅꯤ꯫ ꯃꯅꯤꯄꯨꯔꯗ ꯊꯣꯛꯂꯤꯕ ꯏꯔꯥꯡ ꯑꯁꯤꯒꯤ ꯍꯦꯛ ꯍꯧꯔꯛꯄꯗ ꯏꯟꯇꯤꯂꯤꯖꯦꯟꯁ ꯐꯦꯜ ꯑꯣꯏꯕꯗꯒꯤꯅꯤ ꯍꯥꯏꯅ ꯍꯥꯏꯈꯤꯕꯁꯨ ꯂꯩꯈ꯭ꯔꯦ꯫ ꯃꯗꯨꯒꯤ ꯃꯇꯨꯡꯗ ꯑꯩꯈꯣꯏ ꯃꯁꯦꯜ ꯏꯟꯁꯤꯟꯅꯕꯗꯒꯤ ꯊꯣꯔꯛꯄꯅꯤ ꯍꯥꯏꯕꯁꯨ ꯃꯍꯥꯛꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ ꯍꯥꯏꯅ ꯄꯥꯎ ꯑꯁꯤꯅ ꯃꯈꯥ ꯇꯥꯔꯤ꯫ ꯃꯈꯥ ꯇꯥꯔꯛꯄ ꯄꯥꯎꯗ ꯀꯨꯀꯤ ꯌꯨꯖꯤꯁꯤꯡꯒ ꯈꯨꯌꯦꯛ ꯄꯤꯅꯕ ꯁꯨ ꯍꯧꯖꯤꯛꯁꯨ ꯆꯠꯅꯔꯤ ꯆꯤꯞ ꯃꯤꯅꯤꯁꯇꯔ꯫ ꯍꯥꯎꯁꯅ ꯁꯨ ꯆꯠꯅꯗꯅꯕ ꯋꯥꯔꯦꯞ ꯂꯧꯈ꯭ꯔꯒ ꯍꯧꯖꯤꯛ ꯐꯥꯎꯕ ꯆꯠꯅꯩ ꯍꯥꯏꯔꯤꯕꯁꯤ ꯍꯥꯎꯁꯀꯤ ꯗꯤꯒꯅꯤꯇꯤ ꯁꯣꯛꯏ ꯂꯧꯕ꯭ꯔꯥ ꯀꯦ ꯔꯟꯖꯤꯠ꯫ ꯀꯨꯀꯤ ꯌꯨꯖꯤꯁꯤꯡꯒ ꯈꯨꯌꯦꯛ ꯄꯤꯅꯔꯤꯕ ꯁꯁꯄꯦꯟꯁꯟ ꯑꯣꯐ ꯑꯣꯄꯔꯦꯁꯟ ꯁꯨꯗꯒꯤ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯅ ꯋꯤꯗ꯭ꯔꯣ ꯇꯧꯈ꯭ꯔꯕꯁꯨ ꯃꯥꯏꯀꯩ ꯑꯍꯨꯝꯒꯤ ꯑꯦꯒ꯭ꯔꯤꯃꯦꯟꯠ ꯑꯣꯏꯕꯅ ꯍꯧꯖꯤꯛꯁꯨ ꯁꯨ ꯑꯁꯤ ꯆꯠꯅꯔꯤ ꯍꯥꯏꯅ ꯂꯧꯒꯅꯤ ꯍꯥꯏꯅ ꯆꯤꯞ ꯃꯤꯅꯤꯁꯇꯔ ꯅꯣꯡꯊꯣꯝꯕꯝ ꯕꯤꯔꯦꯟꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ꯫ ꯃꯅꯤꯄꯨꯔ ꯂꯦꯖꯤꯁꯂꯦꯇꯤꯚ ꯑꯦꯁꯦꯝꯕ꯭ꯂꯤꯒꯤ ꯉꯁꯤ ꯆꯠꯊꯈꯤꯕ ꯃꯤꯐꯝꯒꯤ ꯋꯥꯍꯪ ꯄꯥꯎꯈꯨꯝ ꯃꯇꯝꯗ ꯁꯨꯒꯅꯨ ꯑꯦꯁꯤꯒꯤ MLA ꯀꯥꯡꯒꯨꯖꯝ ꯔꯟꯖꯤꯠꯅ ꯍꯪꯂꯛꯄ ꯋꯥꯍꯪ ꯄꯥꯎꯈꯨꯝ ꯄꯤꯔꯗꯨꯅ ꯆꯤꯞ ꯃꯤꯅꯤꯁꯇꯔ ꯅꯣꯡꯊꯣꯝꯕꯝ ꯕꯤꯔꯦꯟꯅ ꯍꯥꯏ ꯁꯨ ꯑꯦꯒ꯭ꯔꯤꯃꯦꯟꯠ ꯑꯁꯤ ꯆꯍꯤ ꯑꯁꯤꯒꯤ ꯍꯧꯈꯤꯕ ꯐꯦꯕ꯭ꯔꯨꯋꯥꯔꯤ 26ꯒꯤ ꯃꯇꯨꯡꯗꯒꯤ ꯍꯧꯖꯤꯛ ꯐꯥꯎꯕ ꯃꯈꯥ ꯇꯥꯅ ꯁꯥꯡꯗꯣꯛꯄ ꯂꯩꯇ꯭ꯔꯤ꯫ ꯁꯨ ꯆꯠꯅꯔꯤꯕ ꯒ꯭ꯔꯨꯞꯁꯤꯡꯒꯤ ꯀꯥꯗꯔꯁꯤꯡꯅ ꯂꯣꯅ ꯌꯥꯗꯕ ꯊꯕꯛꯁꯤꯡ ꯇꯧꯔꯛꯄꯗ ꯄꯨꯂꯤꯁꯅ ꯆꯍꯤ ꯑꯁꯤꯒꯤ ꯃꯥꯔꯆ 1ꯗꯒꯤ ꯖꯨꯂꯥꯏ 31 ꯐꯥꯎꯕꯗ FIR 158 ꯔꯦꯖꯤꯁꯇꯥꯔ ꯇꯧꯈ꯭ꯔꯦ꯫ FIR ꯀꯦꯁꯁꯤꯡ ꯑꯁꯤꯒꯤ ꯏꯟꯚꯦꯁꯇꯤꯒꯦꯁꯟꯒꯤ ꯃꯇꯨꯡ ꯏꯟꯅ ꯍꯧꯖꯤꯛ ꯐꯥꯎꯕꯗ ꯀꯗꯔ 3 ꯐꯥꯔꯦ꯫ ꯁꯨ ꯑꯦꯒ꯭ꯔꯤꯃꯦꯟꯠꯒꯤ ꯃꯇꯥꯡꯗ ꯃꯈꯥ ꯇꯥꯅ ꯁ꯭ꯇꯦꯠ ꯀꯦꯕꯤꯅꯦꯠꯅ ꯑꯃꯁꯨꯡ ꯍꯥꯎꯁ ꯑꯁꯤꯃꯛꯅ ꯁꯨ ꯂꯧꯊꯣꯛꯅꯕ ꯋꯥꯔꯦꯞ ꯂꯧꯈ꯭ꯔꯒ ꯍꯧꯖꯤꯛ ꯐꯥꯎꯕ ꯁꯨ ꯆꯠꯅꯔꯤ ꯍꯥꯏꯔꯤꯕꯁꯤ ꯍꯥꯎꯁꯀꯤ ꯏꯀꯥꯏꯈꯨꯝꯅꯕ ꯃꯥꯡꯍꯜꯂꯤ ꯍꯥꯏꯅ ꯂꯧꯕ ꯌꯥꯕ꯭ꯔꯥ ꯍꯥꯏꯅ ꯍꯪꯂꯛꯄ ꯃꯈꯥ ꯇꯥꯕ ꯀꯦ ꯔꯟꯖꯤꯠꯀꯤ ꯋꯥꯍꯪꯒꯤ ꯄꯥꯎꯈꯨꯝ ꯄꯤꯔꯗꯨꯅ ꯆꯤꯞ ꯃꯤꯅꯤꯁꯇꯔꯅ ꯍꯥꯏꯈꯤ ꯁꯨ ꯑꯦꯒ꯭ꯔꯤꯃꯦꯟꯠꯒꯤ ꯃꯇꯥꯡ ꯑꯁꯤ ꯁ꯭ꯇꯦꯠ ꯂꯩꯉꯥꯛꯅ ꯇꯧꯅꯤꯡꯕ ꯇꯧꯕ ꯌꯥꯗꯦ꯫ ꯁ꯭ꯇꯦꯠ ꯂꯩꯉꯥꯛꯀꯤ ꯑꯣꯏꯅꯗꯤ ꯁꯨ ꯆꯠꯅꯔꯤꯕ ꯒ꯭ꯔꯨꯞꯁꯤꯡꯅ ꯆꯠꯊꯔꯛꯄ ꯑꯍꯦꯟꯕ ꯊꯧꯑꯣꯡꯁꯤꯡ ꯑꯁꯤ ꯃꯔꯝ ꯑꯣꯏꯔꯒ ꯑꯦꯒ꯭ꯔꯤꯃꯦꯟꯠ ꯑꯁꯤꯗꯒꯤ ꯁ꯭ꯇꯦꯠ ꯂꯩꯉꯥꯛ ꯑꯁꯤ ꯋꯤꯗ꯭ꯔꯣ ꯇꯧꯔꯦ ꯍꯥꯏꯅ ꯍꯥꯎꯁꯅ ꯋꯥꯔꯦꯞ ꯂꯧꯗꯨꯅ ꯁꯦꯟꯇꯔꯗ ꯊꯥꯈ꯭ꯔꯦ꯫ ꯏꯟꯗꯤꯌꯥ ꯂꯩꯉꯥꯛꯅ ꯍꯧꯖꯤꯛ ꯐꯥꯎꯕ ꯁꯨ ꯑꯦꯒ꯭ꯔꯤꯃꯦꯟꯠ ꯁꯥꯡꯗꯣꯛꯇ꯭ꯔꯤ ꯑꯁꯤ ꯍꯥꯎꯁꯅ ꯂꯧꯈꯤꯕ ꯋꯥꯔꯦꯞ ꯑꯗꯨ ꯏꯀꯥꯏꯈꯨꯝꯅꯕꯅꯤ ꯍꯥꯏꯅ ꯂꯧꯏ꯫ ꯁ꯭ꯇꯦꯠ ꯂꯩꯉꯥꯛ ꯑꯃꯗꯤ ꯃꯅꯤꯄꯨꯔ ꯃꯤꯌꯥꯝꯅ ꯄꯥꯝꯗꯕ ꯑꯃꯠꯇ ꯁꯦꯟꯇꯔꯅ ꯇꯧꯔꯛꯂꯣꯏ ꯍꯥꯏꯕꯒꯤ ꯊꯥꯖꯕ ꯆꯞ ꯆꯥꯅ ꯂꯩ꯫ ꯈꯨꯟꯗ꯭ꯔꯥꯛꯄꯝ ꯑꯦꯁꯤꯒꯤ MLA ꯊꯣꯛꯆꯣꯝ ꯂꯣꯀꯦꯁꯣꯔꯅ ꯍꯪꯂꯛꯈꯤꯕ ꯑꯇꯣꯞꯄ ꯋꯥꯍꯪꯒꯤ ꯄꯥꯎꯈꯨꯝ ꯄꯤꯔꯗꯨꯅ ꯆꯤꯞ ꯃꯤꯅꯤꯁꯇꯔꯅ ꯃꯈꯥ ꯇꯥꯅ ꯍꯥꯏꯈꯤ ꯀꯨꯝꯖꯥ 2018ꯗꯒꯤ 2023 ꯐꯥꯎꯕꯗ ꯂꯣꯅ ꯌꯥꯗꯕ ꯊꯧꯑꯣꯡꯗ ꯄꯣꯄꯤ ꯊꯥꯔꯝꯕ ꯃꯤꯑꯣꯏꯁꯤꯡꯒꯤ ꯃꯊꯛꯇ FIR 112 ꯔꯦꯖꯤꯁꯇꯥꯔ ꯇꯧꯈꯤ꯫ ꯂꯣꯏꯅꯅ ꯀꯨꯝꯖꯥ 2018ꯀꯤ ꯖꯅꯨꯋꯥꯔꯤ 1ꯗꯒꯤ ꯆꯍꯤ ꯑꯁꯤꯒꯤ ꯖꯨꯂꯥꯏ 31 ꯐꯥꯎꯕꯗ ꯄꯣꯄꯤ ꯊꯥꯔꯝꯕ ꯃꯤꯑꯣꯏ 34, ꯚꯤꯂꯦꯖ ꯆꯤꯞ 13 ꯑꯃꯗꯤ ꯏꯟꯚꯦꯁꯇꯔ 2 ꯐꯥꯒꯠꯈꯤ ꯍꯥꯏꯔꯤ꯫ ꯆꯍꯤ ꯑꯁꯤꯒꯤ ꯃꯅꯨꯡ ꯐꯥꯎꯕꯗ ꯄꯣꯄꯤ ꯊꯥꯔꯝꯕ ꯑꯄꯨꯟꯕ ꯂꯝ ꯑꯦꯀꯔ 13,794ꯅꯤ ꯍꯥꯏꯅꯁꯨ ꯄꯥꯎ ꯑꯁꯤꯅ ꯃꯈꯥ ꯇꯥꯅ ꯐꯣꯡꯗꯣꯛꯈꯤ꯫ ꯃꯈꯥ ꯇꯥꯔꯛꯄ ꯄꯥꯎꯗ PMꯅ ꯅꯥꯀꯜ ꯑꯅꯤꯃꯛꯀꯤ ꯂꯨꯆꯤꯡꯕꯁꯤꯡ ꯋꯥꯔꯤ ꯁꯥꯅꯅꯕ ꯁꯤꯜꯂꯛꯀꯅꯤ ꯊꯥꯖꯩ꯫ ꯁꯦꯀ꯭ꯌꯨꯔꯤꯇꯤꯒ ꯃꯔꯤ ꯂꯩꯅꯕ ꯍꯤꯔꯝ ꯄꯨꯝꯅꯃꯛ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯑꯦꯗꯚꯥꯏꯖꯔꯅ ꯄꯥꯏꯈ꯭ꯔꯦ ꯕꯤꯔꯦꯟ꯫ ꯁ꯭ꯇꯦꯠ ꯑꯁꯤꯒꯤ ꯁꯦꯀ꯭ꯌꯨꯔꯤꯇꯤꯒ ꯃꯔꯤ ꯂꯩꯅꯕ ꯊꯕꯛ ꯊꯧꯔꯝ ꯈꯨꯗꯤꯡꯃꯛ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯑꯦꯗꯚꯥꯏꯖꯔꯅ ꯄꯥꯏꯈ꯭ꯔꯦ꯫ ꯁꯦꯀ꯭ꯌꯨꯔꯤꯇꯤꯒ ꯃꯔꯤ ꯂꯩꯅꯕ ꯃꯤꯇꯤꯡ ꯈꯨꯗꯤꯡꯃꯛ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯑꯦꯗꯚꯥꯏꯖꯔꯅ ꯆꯤꯌꯔ ꯂꯧꯔꯒ ꯄꯥꯡꯊꯣꯛꯀꯅꯤ꯫ ꯑꯗꯨꯕꯨ ꯆꯤꯞ ꯃꯤꯅꯤꯁꯇꯔ ꯑꯃ ꯑꯣꯏꯅ ꯆꯤꯌꯔ ꯂꯧꯕꯗ ꯊꯣꯏꯅ ꯑꯀꯥꯏꯕꯗꯤ ꯂꯩꯇꯦ ꯑꯗꯨꯕꯨ ꯑꯣꯊꯣꯔꯤꯇꯦꯔꯤꯌꯟ ꯑꯣꯏꯅ ꯂꯧꯕꯗꯤ ꯌꯥꯗ꯭ꯔꯦ꯫ ꯊꯣꯛꯂꯤꯕ ꯋꯥꯊꯣꯛ ꯑꯁꯤ ꯋꯥꯔꯣꯏꯁꯤꯟ ꯄꯨꯔꯛꯅꯕ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔꯅ ꯃꯨꯛꯅꯔꯤꯕ ꯐꯨꯔꯨꯞ ꯑꯅꯤꯒꯤ ꯂꯨꯆꯤꯡꯕꯁꯤꯡ ꯁꯣꯏꯗꯅ ꯀꯧꯔꯛꯀꯅꯤ ꯍꯥꯏꯕꯒꯤ ꯊꯥꯖꯕ ꯂꯩ ꯍꯥꯏꯅ ꯆꯤꯞ ꯃꯤꯅꯤꯁꯇꯔ ꯕꯤꯔꯦꯟꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ꯫ ꯃꯅꯤꯄꯨꯔ ꯂꯦꯖꯤꯁꯂꯦꯇꯤꯚ ꯑꯦꯁꯦꯝꯕ꯭ꯂꯤꯒꯤ ꯄꯨꯂꯤꯁꯀꯤ ꯗꯤꯃꯥꯟ ꯈꯟꯅꯕꯗ ꯀꯣꯡꯒ꯭ꯔꯦꯁꯀꯤ ꯃꯦꯝꯕꯔ 4ꯅ ꯄꯨꯈꯠꯂꯛꯄ ꯀꯠ ꯃꯣꯁꯟꯁꯤꯡ ꯄꯥꯎꯈꯨꯝ ꯄꯤꯔꯗꯨꯅ ꯆꯤꯞ ꯃꯤꯅꯤꯁꯇꯔꯅ ꯍꯥꯏ ꯃꯅꯤꯄꯨꯔ ꯑꯁꯤ ꯏꯟꯗꯤꯌꯟ ꯌꯨꯅꯤꯌꯟꯒꯤ ꯁꯔꯨꯛ ꯑꯃ ꯑꯣꯏꯅ ꯃꯁꯤꯗ ꯂꯩꯖꯕꯅ ꯂꯩꯉꯥꯛ ꯃꯅꯨꯡꯒꯤ ꯏꯟꯇꯔꯅꯦꯜ ꯑꯦꯔꯦꯟꯖꯃꯦꯟꯠ ꯇꯧꯕꯗ ꯑꯀꯥꯏꯕ ꯂꯩꯇꯦ꯫ ꯍꯧꯖꯤꯛ ꯊꯣꯛꯂꯤꯕ ꯏꯔꯥꯡ ꯑꯁꯤ ꯃꯩꯇꯩ ꯑꯃꯁꯨꯡ ꯀꯨꯀꯤ ꯍꯥꯏꯅ ꯐꯨꯔꯨꯞ ꯑꯅꯤꯒꯤ ꯃꯔꯛꯇ ꯆꯠꯊꯕ ꯑꯣꯏꯕꯅ ꯅꯍꯥꯛꯅ ꯃꯩꯇꯩ ꯑꯣꯏꯔꯨꯕꯅ ꯅꯥꯀꯜ ꯅꯥꯃꯟꯊꯒꯤ ꯃꯤꯠꯌꯦꯡꯗ ꯎꯈꯤꯕ ꯌꯥꯏ ꯑꯗꯨꯅ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯑꯦꯗꯚꯥꯏꯖꯔ ꯑꯃ ꯍꯥꯞꯅꯕ ꯁꯦꯟꯇꯔꯅ ꯍꯥꯏꯔꯛꯄꯗꯒꯤ ꯍꯥꯞꯄꯅꯤ꯫
ꯃꯗꯨꯒꯤ ꯃꯔꯤ ꯂꯩꯅꯕ ꯑꯣꯔꯗꯔꯁꯤꯡ ꯃꯃꯥꯡꯗ ꯊꯣꯛꯈꯤꯕꯁꯨ ꯂꯩꯈ꯭ꯔꯦ꯫ ꯁ꯭ꯇꯦꯠꯀꯤ ꯁꯦꯀ꯭ꯌꯨꯔꯤꯇꯤꯒꯤ ꯃꯔꯤ ꯂꯩꯅꯕ ꯍꯤꯔꯝ ꯈꯨꯗꯤꯡꯃꯛ ꯑꯁꯤ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯑꯦꯗꯚꯥꯏꯖꯔꯅ ꯌꯦꯡꯁꯤꯜꯂꯒꯅꯤ꯫ ꯃꯤꯐꯝ ꯈꯨꯗꯤꯡꯃꯛ ꯃꯍꯥꯛꯅ ꯆꯦꯌꯔ ꯂꯧꯒꯅꯤ꯫ ꯆꯤꯐ ꯃꯤꯅꯤꯁꯇꯔꯅ ꯆꯦꯌꯔ ꯂꯧꯕꯗꯁꯨ ꯊꯣꯏꯅ ꯑꯀꯥꯏꯕꯗꯤ ꯂꯩꯇꯦ, ꯑꯗꯨꯕꯨ ꯃꯗꯨ ꯑꯣꯊꯣꯔꯤꯇꯦꯔꯤꯌꯥꯟ ꯑꯣꯏꯅ ꯂꯧꯔꯣꯏ꯫ ꯁ꯭ꯇꯦꯠꯀꯤ ꯂꯣ ꯑꯃꯁꯨꯡ ꯑꯣꯔꯗꯔꯒ ꯃꯔꯤ ꯂꯩꯅꯕ ꯍꯤꯔꯝ ꯈꯨꯗꯤꯡꯃꯛ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯑꯦꯗꯚꯥꯏꯖꯔꯅ ꯌꯦꯡꯁꯤꯜꯂꯒꯅꯤ ꯍꯥꯏꯕꯁꯤꯗꯤ ꯇꯁꯦꯡꯂꯦ꯫ ꯑꯗꯨꯝ ꯑꯣꯏꯅꯃꯛ ꯆꯤꯐ ꯃꯤꯅꯤꯁꯇꯔꯅ ꯃꯤꯇꯤꯡ ꯀꯧꯅꯤꯡꯂꯕꯁꯨ ꯀꯧꯕꯗ ꯑꯌꯦꯠꯄꯗꯤ ꯂꯩꯇꯦ꯫ NRCꯒꯤ ꯃꯇꯥꯡꯗ ꯁꯦꯡꯗꯣꯛꯂꯗꯨꯅ ꯆꯤꯐ ꯃꯤꯅꯤꯁꯇꯔꯅ ꯍꯥꯏ ꯂꯝꯗꯝ ꯑꯁꯤꯗ NRC ꯆꯠꯅꯔꯦ ꯍꯥꯏꯈꯤꯕ ꯌꯥꯎꯔꯕꯁꯨ ꯃꯗꯨ ꯁꯣꯏꯈꯤꯕꯅꯤ ꯍꯥꯏꯅ ꯂꯧꯕꯤꯌꯨ꯫ NRCꯒ ꯃꯥꯟꯅꯕ ꯃꯑꯣꯡꯗ ꯐꯣꯔꯦꯅꯔ ꯑꯦꯛꯀꯤ ꯃꯈꯥꯗ ꯃꯄꯥꯟꯗꯒꯤ ꯆꯪꯁꯤꯜꯂꯛꯄꯁꯤꯡ ꯕꯥꯏꯑꯣꯃꯦꯇ꯭ꯔꯤꯛ ꯂꯧꯕ ꯑꯃꯁꯨꯡ ꯃꯤꯠ-ꯅꯥ ꯁ꯭ꯀꯦꯟ ꯇꯧꯕꯒꯤ ꯊꯕꯛꯁꯤꯡ ꯆꯠꯊꯔꯤ꯫ ꯗꯤꯁꯇ꯭ꯔꯤꯛ ꯈꯨꯗꯤꯡꯃꯛꯀꯤ SPꯁꯤꯡ ꯑꯃꯁꯨꯡ ꯃꯈꯣꯏꯗ ꯐꯣꯔꯦꯅꯔꯁꯤꯡ ꯗꯤꯇꯦꯛ ꯇꯧꯕ ꯑꯃꯁꯨꯡ ꯗꯤꯄꯣꯔꯠ ꯇꯧꯕ ꯉꯝꯕꯒꯤ ꯃꯇꯤꯛ ꯃꯌꯥꯏ ꯄꯤꯈ꯭ꯔꯦ꯫ ꯏꯔꯥꯡ ꯑꯁꯤꯒꯤ ꯍꯧꯔꯛꯐꯝꯒꯤ ꯃꯇꯥꯡꯗ ꯃꯍꯥꯛꯅ ꯍꯥꯏ ꯍꯧꯖꯤꯛ ꯊꯣꯛꯂꯤꯕ ꯏꯔꯥꯡ ꯑꯁꯤ ꯈꯨꯗꯛꯀꯤ ꯑꯣꯏꯕ ꯋꯥꯐꯝꯗ ꯂꯥꯛꯄ ꯅꯠꯇꯦ꯫ ꯍꯥꯟꯅ ꯆꯪꯕꯗ ꯑꯊꯤꯡꯕ ꯊꯝꯂꯝꯗꯕ ꯀꯥꯡꯄꯣꯛꯄꯤꯒꯤ GP 4 ADCꯗ ꯄꯤꯊꯣꯛꯂꯝꯕ ꯃꯣꯔꯦꯒꯤ ꯇꯥꯎꯟ ꯀꯃꯤꯇꯤ ꯌꯥꯎꯔꯝꯕ ꯈꯨꯡꯒꯪ 5 ADCꯗ ꯑꯣꯟꯁꯤꯟꯈꯤꯕ ꯏꯕꯨꯙꯧ ꯊꯥꯡꯖꯤꯡꯕꯨ ꯊꯥꯡꯇꯤꯡ ꯁꯕ ꯗꯤꯚꯤꯖꯟ ꯍꯥꯏꯅ ꯃꯤꯡ ꯊꯣꯜꯂꯝꯕ ꯀꯌꯥ ꯑꯁꯤꯗ ꯅꯠꯇꯅ ꯀꯨꯝꯖꯥ 2009 ꯁꯨ ꯇꯧꯅꯔꯤꯕ ꯃ꯭ꯌꯥꯟꯃꯥꯔꯗꯒꯤ ꯃꯤꯑꯣꯏ ꯀꯨꯀꯤ ꯂꯥꯜꯍꯧꯕꯁꯤꯡ ꯂꯨꯆꯤꯡꯕ ꯑꯣꯏꯅ ꯁꯛꯈꯪꯂꯕ ꯀꯌꯥ ꯑꯃꯁꯨꯅꯤ ꯍꯥꯏꯅ ꯄꯥꯎ ꯑꯁꯤꯅ ꯃꯈꯥ ꯇꯥꯔꯤ꯫ ꯃꯈꯥ ꯇꯥꯔꯛꯄ ꯄꯥꯎꯗ ꯐꯒꯥꯛꯆꯥꯎ ꯏꯈꯥꯏꯗ ꯀꯨꯀꯤꯁꯤꯡꯅ ꯅꯣꯡꯃꯩ ꯑꯃꯁꯨꯡ ꯕꯣꯝ ꯀꯥꯞꯁꯤꯜꯂꯛꯇꯨꯅ ꯂꯥꯟꯗꯥꯔꯛꯈ꯭ꯔꯦ꯫ ꯁꯦꯟꯇ꯭ꯔꯦꯜ ꯐꯣꯔꯁꯅ ꯈꯨꯔꯛ ꯍꯥꯡꯗꯅ ꯉꯥꯛ ꯁꯦꯟꯗꯨꯅ ꯂꯩꯔꯤꯕ ꯇꯣꯔꯕꯨꯡ ꯁꯥꯕꯜ ꯂꯩꯀꯥꯏꯗꯒꯤ ꯉꯁꯤ ꯅꯨꯡꯊꯤꯜ ꯆꯥꯎꯔꯥꯛꯅ ꯄꯨꯡ 2 ꯈꯔ ꯍꯦꯜꯂꯛꯄ ꯑꯗꯨꯋꯥꯏꯗ ꯀꯨꯀꯤꯁꯤꯡꯅ ꯐꯒꯥꯛꯆꯥꯎ ꯏꯈꯥꯏ ꯃꯃꯥꯡ ꯂꯩꯀꯥꯏꯗ ꯂꯩꯕ ꯃꯩꯇꯩꯒꯤ ꯌꯨꯝꯂꯛꯇ ꯅꯣꯡꯃꯩ ꯔꯥꯎꯟ ꯀꯌꯥꯃꯔꯨꯝ ꯑꯃꯁꯨꯡ ꯕꯣꯝ ꯀꯌꯥ ꯀꯥꯞꯁꯤꯜꯂꯛꯇꯨꯅ ꯂꯥꯟꯗꯥꯔꯛꯈ꯭ꯔꯦ꯫ ꯊꯧꯗꯣꯛ ꯊꯣꯛꯐꯝꯗꯒꯤ ꯈꯨꯟꯖꯥꯁꯤꯡꯅ ꯄꯤꯔꯛꯄ ꯄꯥꯎꯒꯤ ꯃꯇꯨꯡ ꯏꯟꯅ ꯐꯒꯥꯛꯆꯥꯎ ꯏꯈꯥꯏ ꯑꯃꯗꯤ ꯇꯣꯔꯕꯨꯡ ꯃꯃꯥꯡ ꯁꯥꯕꯜ ꯂꯩꯀꯥꯏꯗ ꯍꯥꯟꯅ ꯂꯥꯟꯖꯦꯟꯅꯗꯨꯅ ꯔꯤꯂꯤꯐ ꯀꯦꯝꯞꯇ ꯂꯩꯔꯨꯔꯕ ꯏꯃꯨꯡ ꯀꯌꯥ ꯍꯟꯖꯤꯜꯂꯛꯇꯨꯅ ꯂꯩꯕ ꯍꯧꯔꯛꯂꯕ ꯃꯐꯝ ꯑꯁꯤꯗ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁ ꯀꯌꯥ ꯈꯨꯔꯛ ꯍꯥꯡꯗꯅ ꯂꯩꯔꯕ ꯃꯇꯝ ꯑꯁꯤꯗ ꯅꯨꯡꯊꯤꯜ ꯄꯣꯕꯣꯞꯇ ꯂꯥꯟꯗꯥꯔꯛꯄ ꯑꯁꯤ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯀꯤ ꯑꯁꯣꯟꯕ ꯂꯩꯔꯕ꯭ꯔꯥ? ꯇꯣꯔꯕꯨꯡ ꯑꯃꯁꯨꯡ ꯐꯒꯥꯛꯆꯥꯎ ꯏꯈꯥꯏ ꯕꯖꯥꯔꯒꯤ ꯃꯔꯛꯇ ꯂꯩꯕ ꯍꯧꯖꯤꯛꯅ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯅ ꯂꯩꯔꯤꯕ ꯃꯥꯔꯀꯦꯠ ꯑꯁꯤꯒꯤ ꯃꯅꯤꯡ ꯑꯣꯏꯔꯤꯕ ꯇꯣꯔꯕꯨꯡ ꯁꯥꯕꯜ ꯃꯅꯤꯡ ꯂꯩꯀꯥꯏꯗꯒꯤ ꯂꯥꯟꯖꯦꯟꯅꯕꯗ ꯌꯥꯎꯈꯤꯕ ꯌꯨꯝꯅꯥꯝ ꯇꯣꯝꯕꯒꯤ ꯃꯃꯥꯡ ꯁꯪꯒꯣꯏꯗꯒꯤ ꯀꯨꯀꯤꯁꯤꯡꯅ ꯐꯒꯥꯛꯆꯥꯎ ꯏꯈꯥꯏ ꯃꯃꯥꯡ ꯂꯩꯀꯥꯏꯒꯤ ꯃꯩꯇꯩꯒꯤ ꯌꯨꯝꯁꯤꯡꯗ ꯅꯣꯡꯃꯩ ꯑꯃꯁꯨꯡ ꯕꯣꯝ ꯌꯥꯎꯅ ꯀꯥꯞꯁꯤꯜꯂꯛꯇꯨꯅ ꯂꯥꯟꯗꯥꯔꯛꯈꯤꯕꯅꯤ꯫ ꯊꯧꯗꯣꯛ ꯑꯗꯨꯗ ꯐꯒꯥꯛꯆꯥꯎ ꯏꯈꯥꯏꯒꯤ ꯌꯨꯝ, ꯗꯨꯀꯥꯟ ꯑꯃꯁꯨꯡ ꯀꯝꯃ꯭ꯌꯨꯅꯤꯇꯤ ꯍꯣꯜꯗ ꯅꯣꯡꯃꯩ ꯃꯔꯨꯅ ꯄꯥꯟꯕꯒꯤ ꯃꯐꯝꯁꯤꯡ ꯑꯃꯗꯤ AK-47 ꯔꯥꯏꯐꯜꯒꯤ ꯅꯣꯡꯃꯩ ꯃꯔꯨꯁꯤꯡ ꯐꯪꯈꯤ꯫ ꯅꯣꯡꯃꯩ ꯀꯥꯞꯁꯤꯜꯂꯛꯄ ꯑꯗꯨꯗ ꯐꯒꯥꯛꯆꯥꯎ ꯏꯈꯥꯏ ꯃꯥꯏꯀꯩꯗ ꯂꯩꯕ ꯁꯦꯟꯇ꯭ꯔꯦꯜ ꯐꯣꯔꯁꯁꯤꯡ ꯑꯃꯗꯤ ꯁ꯭ꯇꯦꯠ ꯐꯣꯔꯁꯀꯤ ꯃꯥꯏꯀꯩꯗꯒꯤ ꯅꯣꯡꯃꯩ ꯔꯥꯎꯟ ꯈꯔ ꯀꯥꯞꯇꯨꯅ ꯈꯨꯠ ꯍꯟꯈꯤ ꯍꯥꯏꯅ ꯈꯨꯟꯖꯥꯁꯤꯡꯅ ꯐꯣꯡꯗꯣꯛꯂꯛꯈꯤ꯫ ꯅꯣꯡꯃꯩ ꯀꯥꯞꯅꯕꯒꯤ ꯄꯥꯎ ꯑꯗꯨ ꯐꯪꯕꯗꯒꯤ ꯄꯥꯎꯃꯤꯁꯤꯡꯅ ꯃꯐꯝ ꯑꯗꯨꯗ ꯆꯪꯁꯤꯟꯕꯗ ꯁꯦꯟꯇ꯭ꯔꯦꯜ ꯐꯣꯔꯁꯀꯤ ꯃꯥꯏꯀꯩꯗꯒꯤ ꯁꯦꯐꯇꯤ ꯑꯣꯏꯗꯦ ꯍꯥꯏꯅ ꯄꯥꯎꯃꯤꯁꯤꯡ ꯈꯨꯗꯛꯀꯤ ꯑꯣꯏꯅ ꯐꯒꯥꯛꯆꯥꯎ ꯏꯈꯥꯏ ꯌꯧꯔꯝꯗꯥꯏꯗ ꯊꯤꯡꯗꯨꯅ ꯊꯝꯈꯤ꯫ ꯅꯣꯡꯃꯩ ꯀꯥꯞꯅꯕ ꯑꯗꯨ ꯈꯔ ꯂꯦꯞꯂꯕ ꯃꯇꯨꯡ ꯄꯥꯎꯃꯤꯁꯤꯡ ꯐꯒꯥꯛꯆꯥꯎ ꯏꯈꯥꯏ ꯃꯃꯥꯡ ꯂꯩꯀꯥꯏꯗ ꯆꯪꯂꯒ ꯀꯨꯀꯤꯅ ꯅꯣꯡꯃꯩ ꯀꯥꯞꯂꯛꯂꯤꯕ ꯇꯣꯔꯕꯨꯡ ꯁꯥꯕꯜ मनिंग ꯂꯩꯀꯥꯏꯗꯒꯤ ꯌꯨꯝꯅꯥꯝ ꯇꯣꯝꯕꯒꯤ ꯁꯪꯒꯣꯏꯗ ꯀꯦꯃꯦꯔꯥꯒꯤ ꯃꯇꯦꯡꯅ ꯌꯦꯡꯂꯨꯕꯗ ꯀꯨꯀꯤꯁꯤꯡ ꯃꯐꯝ ꯑꯗꯨꯗ ꯂꯦꯡꯗꯅ ꯂꯩꯕ ꯎꯈꯤ꯫ ꯊꯧꯗꯣꯛ ꯑꯗꯨꯒꯤ ꯄꯥꯎ ꯐꯪꯕꯒ SP ꯕꯤꯁꯅꯨꯄꯨꯔ ꯈꯦꯇ꯭ꯔꯤꯃꯌꯨꯝ ꯔꯕꯤꯀꯨꯃꯥꯔ, ꯑꯦꯗꯤꯁꯅꯦꯜ SP 𝗟𝗔𝗡, ꯑꯦꯗꯤꯁꯅꯦꯜ SP ꯁꯇ꯭ꯌꯝ ꯇꯈꯦꯜꯂꯝꯕꯝ, SDO ꯕꯤꯁꯅꯨꯄꯨꯔꯒꯤ OC ꯁꯇꯤꯁꯦꯟꯅꯆꯤꯡꯕ ꯗꯤꯁꯇ꯭ꯔꯤꯛ ꯑꯁꯤꯒꯤ ꯃꯀꯣꯛ ꯊꯣꯡꯕ ꯑꯣꯐꯤꯁꯥꯔ ꯀꯌꯥꯁꯨ ꯂꯥꯛꯈꯤ꯫ ꯑꯃꯔꯣꯝꯗ ꯉꯁꯤꯒꯤ ꯊꯧꯗꯣꯛ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯄꯨꯂꯤꯁꯇꯒꯤ ꯐꯪꯕ ꯊꯥꯖꯕ ꯌꯥꯕ ꯄꯥꯎ ꯑꯃꯒꯤ ꯃꯇꯨꯡ ꯏꯟꯅ ꯅꯣꯡꯃꯩ ꯀꯥꯞꯅꯕꯒꯤ ꯊꯧꯗꯣꯛ ꯑꯗꯨ ꯀꯨꯀꯤ ꯐꯨꯔꯨꯞ ꯑꯃꯗꯤ ꯖꯣꯃꯤ ꯐꯨꯔꯨꯞ ꯑꯅꯤꯒꯤ ꯀꯥꯞꯅꯕꯅꯤ ꯍꯥꯏꯔꯤ꯫ ꯉꯁꯤꯒꯤ ꯅꯣꯡꯃꯩ ꯀꯥꯞꯅꯕꯒꯤ ꯊꯧꯗꯣꯛ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯐꯒꯥꯛꯆꯥꯎ ꯏꯈꯥꯏ ꯃꯃꯥꯡ ꯂꯩꯀꯥꯏꯗꯒꯤ ꯃꯩꯔꯥ ꯄꯥꯏꯕꯤ ꯑꯃꯅ ꯄꯥꯎꯃꯤꯁꯤꯡꯗ ꯍꯥꯏ ꯊꯥ ꯑꯁꯤꯒꯤ 4ꯒꯤ ꯅꯨꯃꯤꯗꯥꯡꯗꯁꯨ ꯀꯨꯀꯤꯁꯤꯡꯅ ꯅꯣꯡꯃꯩ ꯀꯥꯞꯂꯛꯄꯒꯤ ꯊꯧꯗꯣꯛ ꯂꯩꯈ꯭ꯔꯦ꯫ ꯑꯗꯨꯒ ꯉꯁꯤꯁꯨ ꯑꯃꯨꯛ ꯅꯨꯡꯊꯤꯜꯗ ꯀꯥꯞꯂꯛꯂꯤ꯫ ꯀꯨꯀꯤꯅ ꯅꯣꯡꯃꯩ ꯀꯥꯞꯅꯤꯡꯕ ꯃꯇꯝꯗ ꯀꯥꯞꯄ ꯌꯥꯍꯜꯂꯤꯕ ꯑꯁꯤ ꯑꯁꯥꯝ ꯔꯥꯏꯐꯜꯅ ꯇꯧꯍꯟꯕꯅꯤ꯫ ꯉꯁꯤ ꯀꯨꯀꯤꯅ ꯅꯣꯡꯃꯩ ꯀꯥꯞꯂꯛꯂꯤꯕ ꯃꯐꯝ ꯑꯁꯤ ꯑꯁꯥꯝ ꯔꯥꯏꯐꯜꯒꯤ ꯑꯦꯔꯤꯌꯥꯅꯤ꯫ ꯃꯔꯝ ꯑꯗꯨꯅ ꯃꯅꯤꯄꯨꯔꯗꯒꯤ ꯑꯁꯥꯝ ꯔꯥꯏꯐꯜꯁꯨ ꯈꯨꯗꯛꯇ ꯂꯧꯊꯣꯛꯎ꯫ ꯃꯅꯤꯄꯨꯔꯗ ꯏꯪꯅ ꯆꯤꯛꯅ ꯍꯥꯟꯅꯒꯨꯝꯅ ꯂꯩꯍꯟꯒꯦ ꯍꯥꯏꯔꯕꯗꯤ ꯃꯅꯤꯄꯨꯔꯗꯒꯤ ꯑꯁꯥꯝ ꯔꯥꯏꯐꯜ ꯂꯧꯊꯣꯛꯎ, ꯑꯗꯨꯒ ꯇꯝꯄꯥꯛꯀꯤ ꯂꯝꯗ ꯆꯠꯅꯔꯤꯕ ꯏꯟꯗꯤꯌꯥ ꯄꯨꯝꯕꯒꯤ ꯂꯣ ꯑꯁꯤ ꯆꯤꯡꯗꯁꯨ ꯆꯠꯅꯍꯜꯂꯨ꯫ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯅ ꯐꯒꯥꯛꯆꯥꯎ ꯏꯈꯥꯏ ꯑꯃꯗꯤ ꯇꯣꯔꯕꯨꯡꯗ ꯆꯪꯕ ꯌꯥꯔꯦ, ꯌꯨꯝ ꯁꯥꯅꯕ ꯊꯧꯔꯥꯡ ꯇꯧꯔꯦ ꯍꯥꯏꯔꯕꯁꯨ ꯀꯨꯀꯤ ꯑꯁꯤꯒꯨꯝꯕ ꯊꯧꯑꯣꯡ ꯑꯁꯤꯗꯤ ꯂꯩꯕ ꯉꯝꯗꯧꯕ ꯃꯥꯟꯗ꯭ꯔꯦ꯫ ꯀꯨꯀꯤꯅ ꯅꯣꯡꯃꯩ ꯀꯥꯞꯅꯤꯡꯕ ꯃꯇꯝꯗ ꯀꯥꯞꯄꯗ ꯂꯩꯉꯥꯛ ꯑꯁꯤꯅ ꯊꯤꯡꯗ꯭ꯔꯤꯕ ꯀꯔꯤꯒꯤꯅꯣ? ꯃꯩꯇꯩꯅ ꯀꯔꯤꯒꯨꯝꯕ ꯑꯃ ꯍꯦꯛ ꯇꯧꯔꯨꯔꯕꯗꯤ ꯐꯥꯒꯦ ꯄꯨꯟꯒꯦ ꯍꯦꯛꯇ ꯇꯧꯔꯛꯄ ꯂꯩꯉꯥꯛꯀꯤ ꯊꯧꯑꯣꯡ ꯌꯥꯅꯤꯡꯗꯦ꯫
Ngasigi kukigi nomai kaplakliba asi security gi force ki maikeidagi kuki masel kapnabani hairaga karigi maitegi yumda onsillaga bom amadi nomai kaplakliba haina pau asina makha tana hairaki. Makha tarapa pauda ground rule ngaktabasing chairak PC laina loba chumloi India lengaka suspension of operation su taunariba kuki militant singi sugi ground rule thugairaga Kanglon lana Manipur gi National Highway ani Imphal Dimapur lambi National Highway 2 amasung Imphal Jiribam lambi National Highway 37 asida kau thabugum thaduna Thambaga chap manana makhoina terrorist ki thong chathabada India lengakna kayam kuina yengduna laikhidawribano haiba wahang asimak Manipur miyamna hangnariklingai chairakta ngarang National Highway number 2 Imphal Dimapur lambigi Kangpokpigi mafam amada Imphal tamna lakpa truck amadagi pau che namnaba che makol 36 mai thadokibagi pau tanarakli Thaudok asi thokandanaba India lengakna karigi honadribano haibagi maramda National Highway number 37 ngak chenanaba Assam Rifle personnel mayam ama deploy tawna kari maramgi su chatnariba kuki militant singna sugi ground rule tugairaga makhoina tawningba tawhalliba asina maram oiraga India lengakna kau thabagum tharaga thambaga chap manabagum tawriba asimakti Manipurgi oinadi yamna laibak thibani haiba yai Nakal amaromda India lengakna kuki militant singna sugi ground rule thugairaga micham miyamgi punsida singnaduna amang ata kaya marum thoanbada Assam Rifle na yengduna laibagi thowongumba state asida lairakpasi ngarangi thodok asina ahanba natte haibasi lamdam asigi miyamna ikhangda khangnaraba lairakba kuirabani Manipurda tha 15 helakadoraba Maiteida atamnana landarakliba kuki narco terrorist sing asibu sugi chana kanglongi mayokta thabak tawbagidamak chairak piba yare khangna makhoina tawningba tawhanduna thamliba asi aronba agenda kari leibage haina Manipurgi yalomi singna India lengakta hangba yaba hanglobasu wahanthok laisilaktabadagi mawongda lairakpa asimakti state asigidamakti yamna laibak thibani hojik chathariba 12 suba Manipur Assembly lengaki 3 suba mifamda opposition gi MLA singna National Highway number 37 Imphal Jiribam lambi chatliba gari singdagi kanglon lana ka hena khulai paiba miyoi singna namduna sel khaibagi matangda hangba wahangi pakhum house ki lusingba oiriba CM na marik chumna pakhum pikhiba numiki matung ngarang Imphal Dimapur lambi gi Kangpokpidagi hijack tawraduna pukhraga che makol 36 yawba truck ki su chatnariba kuki militant singna sugi kanglon thugairaga mai thadokibagi thodok amuk thorakli handak thokliba thodok asiga hokkiba thengkhang kayada thokiba thodok singa khenaba khara leirabasu ngarang thokiba thodok asidi phongphong chana nainariba hiram amagi manung chanba maramna ngasigi Manipur lengakna laina lobo chumloi khali nakal amaromda India gi center lengaki lengak pairiba BJP na luchingba lengak asigi MP su oiriba Manipur gi ningthok sana jawba leisemana Rajya Sabha gi MP ne su hojik chathariba parliament ki mifamda house ta thamkiba wafamda Manipur gi lifeline oiriba National Highway number 2 amasung National Highway number 37 asida security gi akanma section thorang lokhatnabagi warol thamkibadasu ngairi ngai gi chairakta ngarangi laibak thiba thodok asi thokchilakpa maramna ngasigi India gi center gi lengakna Manipur gi lifeline National Highway 2 Imphal Dimapur lambi amasung Imphal Jiribam lambi National Highway number 37 asida makha tana kudong thiba thoktanaba ahenba mijeng changlaga ahenba force thamduna kanglon kaina lambi chatliba gari singda akai atoi thohandanaba sinsi haina phundoki